आकाशवाणी इम्फाल R.K Gorani na pau pazari ahanbada maruiba pau भारत म्यांमार ngomkhai paringda yungliba border pillar 174 marakta samal khabi thabak rajyapal Anusuya weekend ngarang hakthengna yengsinkhre numin ini ki khongchet tanga Imphal thongliba BJP ki national spokesperson Sambit Patra nangasi dol ki office ta mantri sing amadi MLA singa mifam pangthokani amasung laibak asta anoba nursing college am yangkhatret lingkhatnaba kendran ayaba pikhre भारत म्यांमार ngomkhai paringda yungliba border pillar 174 amasung marphugi marakta sambal khabi thaba rajyapal Anusuya weekend ngarang hakthengna yengsinkhre rajyapal na mga spa Assam Rifles ki sabangda leba company operating base satuna atay sambal khabi ki thabak su bunker dagi binocular sizinaduna yengki madugi tungda Assam Rifles ki personal singa unaduna Moreda hausi oidiba security ki phibang ni matangda kupna khanaki unabatu da rajyapal na Manipur da ngomkhai lana Myanmar rom da drug posilakpa thingna bahona bada Assam Rifles na hausi loriba thaudang bu target ki BJP ke national spokesperson Sambit Patra numini ki khongchetangna Imphal da thunglakre man hek thunglabaga rajyapal Anusuya weekend unaki makhoi anina unaba aduda hausi rajya asida oidiba rajniti ki phibam yaun atei chakhwa tharangi matang wafam kya khanaki Siri Patranana athengbada BJP Manipur State Office Bearer Singh District President Singh Pangthok Mifam Amada Saru Yaki ngasi Siri Sambit Patrana Sabapati oiduna BJP ki lariba Mantri Singh amadi MLA Singh gi oiba apunba mifam amada so dol office pangthokani Sangsad Adarsh Gram Yojana SAGY gi makhada Kamjong Jila gi Fungyar Sub Division gi manung chanba Kumuram Village bo Model Village omo inoktobu thorom ngama MP Dr. S. Laura Forjena Saruk Yaduna ngarang Kumuram Village playground pangthokre Model Village amoy nasamgut kadoriba Kumuram Village asi Imphal re kilometer samagata nipan lapna leiba hanjin mafamni thormodu da MP Forjena Kamjong Jila gi dialo singna village asi Model Village amo ina sakot hanbada maruiba thodong nong ba khanghanki yumthong khudingmakta apaba ising sanitation system lehenaba mai phangana bhonana ba sumhangna haiki Anna Langi Lamda Packet Payaba Kudimak Packet Naba Smart Class Sound Apaba Education System Ama Village Asta Lehenaba Pumna Magna Puna Hunaminesi Haina MP Namakatana Fongdoki Festival of Classical Manipuri Solo Translation Kulumdenga Shidigi Horagani Manipur State Academy Imphal Namasigi Golden Jubilee Celebration Gamalena Pangtok Kadoriba Thoramasi Ta Sigi Kuntra Pawa Sathagani Paugi Maraktan Atianba Break Ama Manipur Sarkar na Information Technology Hub develop taunabagidamag lam ekar chamamug lokshin bagamari leinana Social Impact Assessment gi makha chatharakpo oina public hearing pangthuklagani April tarik 28 sagol sen numit Mantripukri Friends Colony de leiba Ajibur Rehman gi lampakta 8 Mantripukri 9 Chingmeirong Nongpok amadi 10 Maitei Kairangi public hearing pangthukani Lammapu amadi yawning mamiyoy singna ayuk pung tara dagi numit yung ba pung tara nitoy phawda lakpina ba State Social Impact Assessment Unit Manipur Directorate of Environment and Climate Change Forum Patna Khangalakli Tabiriba Pawasi Akashbani Imphal dagini Laibak asta lupa koti lising amanga samanga hundra sangna anoba nursing college samyang khatret linkhanaba kendran ayaba pikre Pradhan Mantri Narendra Modi na sabapati oiba Cabinet Committee on Economic Affairs tangana New Delhi da mifam pangthoktana college ase linkhanaba ayaba pikhibani Kendriya khongthang asi healthcare sector da geographical amasung rural amati urban gi khenaba adu ko hanabani nursing college sing asi linkhatpana healthcare da matik saba human resource ngan mangam lagani masina sustainable development goal gi panam phangna honabada sauna mateng oire Tha khuding aroiba nomaji nimita Akashbani gi thongda sandokpa Pradhan Mantri Narendra Modi gi pungning gi wa man ki ba thorom tha asigi kunthada chamasuba tangkak yauragani thoromasi Lising ani taramari October ahumda hawdokhibani hawjuk phawbada tangkak mapudramapan sandokre ing lising ani kunithoi ge June 16 da sandokhiba Pradhan Mantri gi man ki ba thoromda phongdokhiba wafong khara युवाओं के लिए आकाश छूना सपनों को साकार करने का पर्याय होता है आज हमारा भारत जब इतने सारे क्षेत्रों में सफलता का आकाश छू रहा है तो आकाश या अंतरिक्ष इससे अछूता कैसे रह सकता है बीते कुछ समय में हमारे देश में स्पेस सेक्टर से जुड़े कई बड़े काम हुए हैं देश की इन्हीं उपलब्धियों में से एक है इन स्पेस नाम की एजेंसी का निर्माण एक ऐसी एजेंसी जो स्पेस सेक्टर में भारत के प्राइवेट सेक्टर के लिए नए अवसरों को प्रमोट कर रही है
इस शुरुआत ने हमारे देश के युवाओं को विशेष रूप से आकर्षित किया है। प्रधानमंत्री नरेंद्र मोदी ने केंद्र की बीजेपी सरकार असिगी सही मापन की मनुंगदा भारत के सेल थुंगी फिबम सिंथेनिंगाई ओइना फगटले हौजिके सरकार असिना नियम चुमना अमकप याउदना थबक तौबदगी असिगुंबा चाखटपे फिबम असिदा लाकपा ngambani haina प्रधानमंत्री ने फोंदोखी लेबाग असिदा लाइरिबा लाइरबसिंग सोथना लाइरबसिंग अमदि अवा अना तारबसिंगदा मखोगी पुंसी महिंग हानादगी फगटहनबा ngamle सरकार ने पाखटलेबा तोंगान तोंगामले स्कीमसिंग असिना मिपुम खुदिंगमक्ता मरु ओइना लाइरबा सोथना लाइरबसिंगदा कानबा कया पीरी ngasi phongba pause sing marui pausing dam hauzik Okram Umadini leire Umadini Thagachari Gorani Rajyapalna Moreda Chattuna ngamkhai sambal khabagi thabak sing yengsin khiba BJP legislature da unkhatnariba taisindanaba party gi North East in charge Sambit Patra Imphal da thunglakhiba amasung Jiribam Reserve Forest da yamlaba uwa kayamarung kakthatlambagi pauna ngasi gi pauche ayambada maruiba pau oina fongnari BJP gi Sambit Patra laktuna wakhanaba hokre ngasina Chief Minister amasung MLA singa wakhanagadori haiba pauna Sangai Express edition animaki ahanba headline tauri pau asi People's Chronicle Naharol gi thaudang Ichel Express Masauna Thar Nisin Tuhil tu pauche sing asigisu ahanba headline oiri pau asi Iraibak pauche dana anisuba headline tauri BJP legislature da unkhatnariba taisindanaba Sambit Patra thunglare Party gi mifamda saruk yanaba Delhi da leiriba MLA mari ngasi thunglaragani haiba pauna sana laibak pauche gi ahanba headline oiri Poknafam pauche da Medical College singda Nursing College chama yankhai taret linkhatnaba Union Cabinet na ayaba pikre haina ahanba headline tauri Governor na Indo-Myanmar border fencing gi fibam yengsin khibagi pau ayamba pauche singda fongnari ngamkhai wangmadagi khunai gi mayokta leibasing drug loan na lalonbasing amasung militant sing na ing tappa kahennaba hotnari haina huyanlan paugi ahanba pau oina fongli pau asi Morning Bell Sanalaibak Ichel Express Imphal Free Press Sangai Express ki edition animak poknafam Nisin Tuhil tu amasung Masauna Thargi anisuba headline oina fongli Governor na Indo-Myanmar border fencing kharibasing yengsinkre border fencing khabagi thabak megi ahanba chayolda loisilagani haiba pau asi Naharol gi thaudang pauche gi anisuba headline oina fongli Biren sarkar na tribal singbu thausabi dre haina KPA na fongdokhiba wafamna Imphal Free Press amasung Morning Bell gi ahanba headline tauri Dante warada Maoist attack da police ki miyoi tara sikhibagi pau Imphal Free Press amasung Sangai Express edition English edition gi anisuba headline oina fongli Election petition mapan gi makhata ba wayel MLA Syam Kumar Chinlunthang amasung Oliski wayel part hurt yaure haiba pau asi huyanlan pau gi anisuba headline oiri Tamenglong town gi lambi thong phagal hannabagi matangda district administration ga public leader singa mifam ama famkhre haiba pauna Tamenglong Times ki ahanba headline tauri MPSC gi rule sing chumna chathadriba fawba exam conduct tawhalloi haina candidate singna fongdokhibagi pauchi asigi anisuba headline da fongli UTLA KNFZ amasung USRA gi su kem ama oiriba kem horepta DIGP Range 3 Kartik Maladi IPS na chattuna yengsinkhibagi pauna Manipur Express ki ahanba headline oiri Jiri Muk Reserve Forest ki uwasing paktak nana yanthatle haiba pau asi Ichel Express Sanalaibak People's Chronicle gi ahanba lamai da fongli MP Lorhona Kumrambu Model Village ama oina hodokre haiba pau amasu Morning Bell amasung Huyanlan pau da fongli Gorani Thagachari Umadini Hauzik aroibada maroiba pau amuk hana Varat Myanmar ngamkhai paringda yungliba border pillar mudra mapan amasung marfugi marakta samal khabi thaba rajapal anusha wiki nangrang hakthengna na yengsinkre Nominee khongse tangra Imphal la thonglikhiba BJP ke national spokesperson Sambit Patra na ngasi dol ke office ta mantri sing amadi MLA sing ami pampang thokani amasung laiba gasta anoba nursing college ama yangkhatre linkhatna ba kendra na ayaba pikre pauloi jare